Kuki-Zo Council KZ Home Ministry ga wari sanabada free movement yahanbagi matang da lawkiba warep sanaba yaroi Kuki-Zo Singna Khundaba Mapham Singda Meitei masa sing Chatpa Yakhiroi haina Village Volunteers Coordinating Committee Vvcc na phongdokrai Vvcc gi Information and Publicity wing na thador ki baserol mada Press Information Bureau PIB gi website ta Ministry of Home Affairs na phongda ki baserol da UPF amasung KNO ga makhata na suspension of operation gi agreement Sangdokpaga loinana National Highway number 2 Imphal Dimapur lambida mioi sing sathok sasin tawba amadi pochai puthok pusin tawbada free movement lehenbada Kuki-Zo Council yare haina phonglakhiba adubu akanma mawngda yaningda phongdokhi Home Ministry ga KZC ga na lawkiba warep asi nakal namatagini Kuki-Zo miyamge amadi stakeholders singa amatoina yanaduna lawkiba warep natte Maramadun warep asi sanaba yaroi dijuri oina Kuki-Zo singi separate administration ge thaurang tawdana Meitei masa sing Kuki-Zo ki mapam sing da satpa yaroi amadi Kuki-Zo Council su boycott tawre hairi serol asina makha taraduna UPF KNO ga su agreement khujek pinabada ayatpa leite Manipur gi territorial integrity ngakani haina ayaba pirabasu madu su group singi wari ni Kuki-Zo singi apunbagi kholaw amasung political aspiration da madugi mafam leite hairi